Thobal District Nongpok Sengmai PS ki manung chanba Yaripok Kakmayayda Station tawraga leiba IRB MR singdagi masak khangleba singna AK rifle ani SLR taruk yauna punna nongmai taraga mathoi lakre hairi Chingkhong Chingyada taba khul ngak senaba IRB MR sing adu mamang chahi gi lal horopu matamdagi hauna mafam aduda thamkhibani press na phangba pawgi matung ina thaudo ase numidang pung 8 makhairom tabada thokibani masak khangleba afaba makhalgi khulai paiba mioi nifu yankhairom laklaga nongmai chindol da khulai sing adu munkibani aduga khonglei thuna mafam adu thadokloga chakibani hairi thaudo thokraba matung mafam aduda security ga ahenba force thomjilaga sakhangdaba sing aduna chatlamba yaba chingnaba mafam singda akanba mongda thiba humbagi thabak chathari thengna phangba pawda thaudo aduda chenaba mioi ama fari hairi ningsingba yabadi mamang chahi gi August tha horakpa aduda su masak khangdaba singna Kakmayayda station tawraga leiriba IRB MR dagi nongmai munna bahona kibagi thaudo laikhrabani editorial kalamo kangla pawdagi lokocharke Manipur gi miyam na ngasi amadi tunglam chatkida makhanaba chumi Manipur khunai gi hojik oiriba fibam amadi tunglam chatta oirakadaba singi matangda ngasi gi mirolna tawgadaba amadi tawroidaba sing khananainaba matam oire adungai ningthau panba Asiatic sovereign country oina chahi cha kaya palakhiba Manipur na ingkumja 1949 na India gi fiba nungda namtin tinsin khiba adunga si fawda chahi humfudara taruk pampung fare India gi luchingba singi miyeng khada lamdam asigi miyam na karamba fibam da hinglibagi haibadu nainaba mathau tai loina na miyam na tunglam chata oirakadaba sing adu khangna karamba makhagi thabak thorom sing paikhalabadi miyam na tangdu laitana hingba ngamgadage haibadugi param sing yatuna param sing aduda khong thangdrabadi furubasigi miyam gi tunglam chaki fibam tamba ngamdaba fibam amada leirakpa yai lamdam asigi apunba sakta matam pombada ngak senuna thamnaba khanaba thorang lokhat haudrabadi mitop miyan cha singna makhoigi Khuwam nungda paisin khibadagi yelhomi chingburoi tamburoi mitei sing malengi leimaidagi kangkhul mutkiba yabagi chauna chingnaba leitaba natte chahi lising kaya maning tamba leiba oirakhiba Manipur na leiba asigi fiba nungda tilakhiba telaba matam chahi humfudara taru asigi manungda mito miyan cha singna ising gichawgum leptana changsilikhiba singna khunda leita sinbagi gi thabak sing chatharakhibaga iroinana yelomi singdagi makhoina mising henduna yelomi mitei singna maramdamna minority tare haibagi kholau leirakliba si laina loba yaroi mitei singna thenglabasu thengna makhoi kangkhul mutkidana ba lawrakliba kholau sing asi thaganingai oi tawbatabu mitei miyamgi kholau si thabak to onthoknaba thorang mai pakhanna ba honabada kari tawgadagi kholau khokta lawba kholau adu mapung phana thabak to onthoknaba honadrabadi aremba tagani mitei na maramdamna minority tabadagi hendoktuna illegal migrants singi marakta gilamgi mapu saduna apunbagi saktam thugaiduna makhoigi oiba leiba ama semnaba landarakpada control ngamdabadagi wathok mayoknaba haure furubasina India gi fibanungda leirekhibadagi miyamgi Mihunna lengalun gi thawgai panglakhibani India gi lengak pathap constitution gi kanglun gi makhada miyamna chahi manga gi assembly constituency humfuda mikhal pangthoktuna khanba mihut MLA humfuna lengak lun gi thawgai panglakhiba asigi manungda mitop singna langoi chansilakpa amadi apunbagi saktam thugaina bagi thawong sing leptana chatharakhibani Manipur gi apunbagi saktam thugaina ba phongna singna bahurakhibasi Nagaland na yumfam thonba khulai paiba Nagala halolo faction amana India lengak ka nongmai ka palepna duna tangdu leita ba purakna ba wari sabagi thabak chathari Nakalani gi marakta wari sanariba adu dalal hawlup adugi maikaidagi Manipur gi manungda naga singna khundaba mafam sing yauna Assam Arunachal Pradesh na chingba mafam sing yauna naga singgita oiba maning tamba leibak Nagalim semna bagi demand tawba lepki masida natana illegal migrant kanglup chin kuki jogi kanglup singna matam kayagi mamangdagi homeland demand gi irang sagatuna leirakhiba du ngasidi haukiba chahi 2023 gi May 3 dagi khangawdana mitei miyamgi mathakta landaduna separate administration gi demand da mara leijardraba mitei kayagi punsi khangu thakta pikhamna hankhre makhoina yum amadi laisangna chingba paktangna mai tharakhibadagi lanjenna rakhiba mioi lising humpu henbana lengakna hangba relief camp singda changjafam lauduna leiri watho asigi waroisin prokpa ngamdana leirakhiba chahi ani mapung phajilakadawre lengakpa singna maramdam kannaba honabagi mahota makhoi masel nampak tana duna phambalan gilanjangda mayon tamduna leiri lengakpa singi marakta nampak tana bagi hanthaba thaki politics manungda chinkuki jogi MLA tarana lengakpa thapki wangmada leibak thugaina balandarakli basingda phongna sagotkhre masi makti khwaidagi chawba laibak thibani Manipur gi oirali ba phibam sing asi makha tana thohandana ba amadi matam pumbagi apunbagi saktam ngakna thamnabagi amata ngairaba pambaidi India lengak pathapta state asigi oiba tokhaiba singkat article clause ama hapa mathautai masi kanana honagadagi haiba tarabadi lengak politician singi thodang oifam thoi